अखोना नौना मुक लखकदरिबा परासे मणिपुरी साहित्य क्लास 9 की चैप्टर नंबर 13 अधिकार है मिथनबा तखिलमम थोबी देवी नेबा वाली मचाद अदुमम येंसिको तखिलमम थोबी आई से सोल्यूशन अमगा चमापन कुन 1920 दा वाहेंगबम लेका इम्फाल दा पोए मासे वाली सेरें लाइक मयाम इरामी अदुगा महसे अनुवादक अमसु ओय अनुवादक हाबदी ममांगसु ममांगी क्लास असु दुम खाइग्रबनी अमक लिंसिंगमगे अनुवादक हाबदी अतोप अतोप लोन सिंजे मणिपुरी लोन दा हदोगा इरिबसिबु अनुवादक कविको आई गिसे अनुवादक अमसु ओय अदुगा महना सोल्यूशन अमगा चमापन मरिफुगा मापन 1989 दा पोस्टमार्टम कोबा वारी मचा मखंगी हाइबो वारी मचा असिदा महसे स्टेट कला एकेडमी मनासु खंगी कोन हुजिक तोबदुरिब चैप्टर सिगी ममिंग टॉपिक सिगी ममिंग अधिकार अधिकार है मी अमगी चपसाबा फंगफम थोपल सरुक अदुबनी अधिकार वारी मसा से पाबा होटुनिदा समलपा हाइगे हौजिकी मतम सुदा ठिकादार सिंह संजाव पाइब सिंहसना मिसम प्रजा नोमगी सोरगा तारगा चाजरिबा हजरा सुजरिबा मियोय सिंहसिगी खुसुमन से मतपीबा मिफम थोप सरुक से ताना पीबा मकोगी खुमाम मकोगी वाजबना हेबा मकोगी सिजना बिबना हेबा अदुगुंबदो यानिंदे अदु फत्ते मदु तोरोइदबनी हबसे परासदा उत्पनि यंगसी वाले मसासे पाबा हौसिको चांदनी निमित खुदिंगी गोविंद मंगल आरती दा हवत्ते गोविंद मंगल आरती हाबदी यामंगनबा अमम अंगन सिनरपा अंगनबा युक्सिनी चांदनी निमित खुदिंगी गोविंद मंगल आरती दा हवली मसा संग तबदब थबक हाबदी इमुंगी वाइदल लमदैने सिंबा महांगना लोशले तवे अदुगा महाक इरुजथोई महांगना इरुजबा कारकदा मसा संग दो फमुंदा लिंगली तोरे चांदनीना चंदोन थिना मचानुपीदा हरे येंवे मेमसा सिंफुदा लेहौरिबा चेंगुना हजिक अयुकी जरादि फारानी इंजांगदी हिंगोलदा हौरिबा मना मसुंसिदगी हेगा अदुम थोंजुलमो होरेन निमिदांगदी इमान हलागा अदुम नंगनारनी मेमचा ममाना हारिबदो खोई माय हाइदे तुमिना अदुमक तादुलले मचानुपा अतोमदुदी हगत्रि हगतकदबगी थौरांगदी तवरले चांदनीना मेमचादा रुपा तरादन पिरमी होरेन मचा तोमना स्कूल चपदा अचाको चारुनवा असुना मथंग थबक से सिनरबा लोइरबा मतुंगा चांदनीना खाव अमदा महाकी फिरोन हपसिलगा मंगा सुमंगा लेरिबा बिंदा देवीदा खुरुममगा नोमदुगी याइफमंगोन जरगा थोंगान मंगा लानख्रे असुना निमित खुदिंगी चांदनी नो हेक गानबगा थबक खरा लसिनोनगा मफी मनन जोमलगा अदुमक थोकी नुमिदांग वरमदा नुमिदांग पुंग मंगा तरुक तारपा अदुवाइदा खाव अमदा चेंग खरा nga chak hinjang na bikhara yomaga aduma khalai चांदनी की मचानुपी अहनसिदी मयूम पानख्रिबदिना मंगोंदा कया गेलक्रे मचानुपी याइमबी सबिता PU second year tami aduga मचानुपी अहमसुबी मेमजा मेट्रिक थागदोरिबनी मचानुपा इतोन तोमदुदी LP तami असुना चांदनी से मपुरोइबा नौना कायना खिबदगी हिंबगी लानफमसिदा अवाब कया मायोकनरगा लाबी अदुगुंबा नुपी अमा खने अचौबा हिंगनबगी लानफमसिदा चांदनी अचौबा सरुक अमा खग याय अदुगा लाइबो फबदी चांदनी की मसा से लम्ही तो हेनबा कया यावदे हाइना ताइनबा लोइनि मग याय मसानुपा अतोमा दुमतंगी अतोमने हादना खरा नाउथि साजे नुपी मसा सिंग अदुसु अरे मत मांगहंदे माना हाइबा सामतु लोनबा हिसा लोनसा लोइनबक तव समना हारबदा मखोय मसा मसागी कोर्स सिंगदा ममादगी तांदनबगी दमक फने अदुबु वाफम मखती चांदनी करी मरम दमक चलिबनो करी तौरिबनो हाइबसे कनामतना खंगदि अदुगा मानसु मसा सिंगदु दा हाइदे नोमदी असुना लेरपसिना चांदनी ngasiदी चांदनी से करीमता यावदना मखुत इहांग हांगना मयुमदा हले अदुगा तुमिना इमुंगदा तुमिना जंगरे मसानुपी याइमा सबिताना हंगले इमा कैदौरगे ngasi करीमता यावद्रबदी सबिता याब्रा मथाय नुवाइतन हरे इबेमा ngasiदी इमा थवाइ से खरा नुवाइते सबिता ngaya तुमिना वाखल तौई नुवाइतना मखाता रे करिगिनो निमा कनाना लाक्सा खुदुम चंगनो हाइबदरा करिगी मी मुसु पंगला लाक्सा यागदगे चांदनी यामना मथाय चाकना खमलाई महाकना ठिकादारनी सेलपाई हाइबगी मताबु याम थवय उसितना तौबनिने अखोयबु नुपीनी हाइदना उसितबनी अखोय सुमगो खंगबदि
ꯇꯧꯕꯗꯤ ꯅꯠꯇꯦ ꯁꯕꯤꯇꯥ ꯏꯃꯥ ꯀꯔꯤꯅꯣ ꯃꯔꯣꯜꯗꯣ ꯑꯃꯨꯛꯇꯗꯤ ꯁꯦꯡꯉꯨꯗꯅ ꯆꯥꯟꯗꯅꯤꯅ ꯁꯤꯅꯤ ꯌꯦꯡꯉꯣꯏ ꯈꯨꯠꯁꯨꯃꯟꯁꯨ ꯇꯥꯅ ꯄꯤꯕ ꯑꯗꯨꯒ ꯃꯇꯝꯁꯨ ꯆꯥꯅ ꯄꯤꯗꯕ ꯃꯆꯥꯅꯨꯄꯤ ꯁꯕꯤꯇꯥꯅ ꯏꯃꯥꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯔꯨꯕꯒꯦ ꯆꯥꯟꯗꯅꯤ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤ ꯏꯕꯦꯝꯃ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯁꯨꯕꯁꯤ ꯉꯥꯏꯔꯦꯗꯅ ꯁꯕꯤꯇꯥ ꯃꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯄꯣꯛꯏ ꯃꯔꯨ ꯂꯨꯛꯊꯨꯅ ꯋꯥꯈꯜ ꯇꯧꯏ ꯃꯃꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯄꯥꯎꯈꯨꯝꯂꯛꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯗꯕ ꯃꯃꯥꯅ ꯈꯨꯝꯃꯤ ꯀꯔꯤꯕꯨ ꯍꯥꯏꯔꯣꯅꯤ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯔꯨꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯁꯣꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯁꯕꯤꯇꯥ PU ꯁꯦꯀꯦꯟ ꯏꯌꯥꯔꯗ ꯇꯝꯂꯤꯕꯅꯤ ꯕꯥꯞꯁꯨ ꯇꯥꯖꯔꯕꯅꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟꯕꯨ ꯁꯣꯠꯂꯤꯕ ꯑꯉꯛꯄꯅꯤ ꯂꯥꯏꯔꯕ ꯏꯅꯥꯈꯨꯟꯕ ꯀꯅꯥꯒꯤ ꯈꯨꯠꯁꯦꯝꯅꯣ ꯑꯆꯧꯕ ꯃꯆꯥ ꯀꯅꯥꯅ ꯈꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯕ ꯈꯥꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯁꯕꯤꯇꯥ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯝꯗꯧꯕ ꯇꯥꯔꯦ ꯅꯍꯥꯛꯀꯤꯗꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤꯔꯥ ꯆꯥꯟꯗꯅꯤ ꯎꯄꯥꯏ ꯂꯩꯖꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯍꯌꯦꯡ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯆꯤꯠ ꯃꯆꯤꯠ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯨꯄꯤꯁꯤꯡꯅꯤꯒ ꯅꯨꯄꯥꯁꯤꯡꯅꯤꯒ ꯈꯨꯠꯁꯨꯃꯟ ꯃꯥꯟꯅꯗꯕꯁꯤꯅꯤ ꯅꯨꯄꯥꯅ ꯍꯦꯟꯅ ꯄꯤ ꯃꯁꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯗꯕ ꯃꯑꯣꯡꯅꯤ ꯁꯕꯤꯇꯥ ꯊꯃꯣꯏꯗ ꯑꯣꯝꯆꯥꯛꯅꯩ ꯃꯇꯣꯝꯇ ꯍꯥꯏꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯇꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯡꯃꯤꯟꯅꯕ ꯄꯥꯡꯒꯜꯁꯨ ꯆꯞ ꯃꯥꯟꯅꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯈꯨꯠꯁꯨꯃꯟꯅ ꯇꯥꯅ ꯄꯤꯕ ꯃꯗꯨ ꯁꯨꯛꯌꯥ ꯌꯥꯐꯝ ꯊꯣꯛꯇꯦ ꯆꯥꯟꯗꯅꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯣ ꯋꯥ ꯈꯟꯅꯔꯦ ꯍꯌꯦꯡꯁꯦ ꯊꯤꯀꯥꯗ ꯂꯥꯛꯑꯒ ꯎꯅꯔꯒ ꯑꯁꯦꯡꯕ ꯋꯥ ꯉꯥꯡꯅꯔꯅꯤ ꯁꯕꯤꯇꯥ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤ ꯃꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯏꯃꯥ ꯃꯤ ꯑꯃꯒꯤ ꯍꯛ ꯃꯤ ꯑꯃꯅ ꯃꯨꯟꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯟꯗꯅꯤ ꯃꯍꯧꯁꯥꯒꯨꯝ ꯁꯦꯝ ꯁꯥꯗꯨꯅ ꯕ꯭ꯔꯤꯟꯗꯥ ꯗꯦꯕꯤꯗ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯇ꯭ꯔꯥ ꯇꯧꯔꯛꯂꯦ ꯊꯕꯛ ꯁꯨꯐꯝ ꯌꯧꯔꯦ ꯃꯌꯥꯝꯗ ꯎꯅꯔꯦ ꯍꯥꯏꯅꯕ ꯌꯥꯕ ꯉꯥꯡꯅꯕ ꯌꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯦ ꯍꯥꯏꯅꯔꯦ ꯃꯇꯨꯡꯗ ꯊꯤꯀꯥꯗ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯊꯤꯀꯥꯗꯔ ꯃꯍꯥꯖꯣꯟ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯐꯝꯗ ꯌꯧꯔꯛꯏ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯃꯍꯥꯖꯣꯟ ꯍꯥꯏꯔꯦ ꯃꯌꯥꯝ ꯊꯕꯛ ꯁꯨꯕꯤꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯆꯥꯟꯗꯅꯤ ꯇꯞꯅ ꯕꯦꯕꯥꯔ ꯀꯥꯏꯗꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯉꯁꯤꯗꯤ ꯈꯔ ꯄꯤꯕꯤꯔꯣ ꯏꯕꯨꯡꯉꯣꯅ ꯉꯔꯥꯡ ꯈꯨꯠꯁꯨꯃꯟ ꯄꯤꯕꯤꯗꯕꯗꯒꯤ ꯑꯩꯈꯣই ꯉꯔꯥꯡꯗꯣ ꯆꯔꯥ ꯍꯦꯜꯂꯦ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯍꯦꯟꯒꯠꯇꯕ ꯌꯥꯔꯔꯣꯏ ꯃꯔꯝꯗꯤ ꯏꯕꯨꯡꯉꯣꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯆꯥꯟꯗꯅꯤꯒꯤ ꯋꯥꯐꯝꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗ ꯊꯤꯀꯥꯗꯥꯗꯨꯅ ꯃꯔꯛ ꯊꯠꯂꯛꯏ ꯏꯇꯩꯃ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝꯁꯤꯕꯨ ꯃꯔꯝ ꯆꯥꯅ ꯄꯤꯕ ꯉꯝꯕ꯭ꯔꯥꯅꯦ ꯃꯔꯝ ꯆꯥꯅ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯂꯩꯕ ꯌꯥꯕ꯭ꯔꯥꯅꯦ ꯊꯤꯀꯥꯗꯥꯔꯒꯤ ꯋꯥꯐꯝꯗꯨꯗ ꯆꯥꯟꯗꯅꯤꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯄꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯕꯨꯡꯉꯣꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ ꯃꯃꯥꯡ ꯆꯍꯤ ꯏꯕꯨꯡꯉꯣꯒꯤ ꯏꯃꯨꯡꯗ ꯆꯥꯕ ꯊꯛꯄꯒꯤ ꯈ꯭ꯔꯁ ꯀꯌꯥ ꯀꯥꯏꯊꯣꯛꯄꯒꯦ ꯍꯧꯖꯤꯛꯅ ꯀꯌꯥ ꯀꯥꯏꯊꯣꯛꯂꯤꯕꯒꯦ ꯍꯧꯖꯤꯛꯄꯨ ꯆꯦꯡ ꯀꯤꯂꯣꯗ ꯀꯌꯥ ꯄꯤꯔꯤꯕꯒꯦ ꯈꯨꯠꯁꯨꯃꯟꯗꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯄꯤꯈꯤꯕꯗꯨꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯒꯠꯄ ꯅꯠꯇꯦ ꯃꯇꯝꯒꯤ ꯄꯣꯇꯥꯡ ꯆꯩꯗꯥꯡꯁꯤꯗ ꯈꯨꯠꯁꯨꯃꯟꯁꯤꯅ ꯀꯔꯝꯅ ꯍꯤꯡꯕ ꯌꯥꯒꯅꯤ ꯈꯪꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯨꯃꯥꯡꯁꯦ ꯏ ꯃꯔꯤꯛ ꯃꯔꯤꯛ ꯁꯤꯟꯊꯔꯤꯕꯅꯤ ꯏ ꯃꯔꯤꯛꯁꯤꯒꯤ ꯃꯃꯜꯗꯤ ꯆꯞ ꯆꯥꯅ ꯐꯪꯗꯕ ꯌꯥꯔꯣꯏ ꯊꯤꯀꯥꯗꯥꯔꯗꯨꯅ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯇꯩꯃꯅ ꯍꯥꯏꯕꯤꯔꯕꯅꯤꯅ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯒꯠꯄ ꯍꯥꯏꯕꯁꯤꯗꯤ ꯏꯇꯩꯃꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯁꯨꯅꯤ ꯑꯗꯨꯒ ꯄꯣꯠꯀꯤ ꯃꯃꯜ ꯍꯦꯟꯒꯠꯄꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯌꯥꯝꯕꯅ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯕꯤꯜ ꯍꯦꯛꯇ ꯁꯥꯕꯁꯨ ꯅꯠꯇꯦ ꯕꯖꯦꯠꯇ ꯌꯥꯎꯏꯒ ꯌꯥꯎꯗꯦꯒ ꯆꯦꯛ ꯃꯅꯥ ꯂꯥꯛꯏꯒ ꯂꯥꯛꯇꯦꯒ ꯁꯦꯜ ꯂꯩꯒ ꯂꯩꯇꯦꯒ ꯃꯌꯥꯝꯅꯤ ꯂꯦꯕꯔꯁꯤꯡꯒꯤꯗꯤ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯗꯕꯅꯤꯅ ꯌꯨꯝꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯕꯟꯗꯥꯟ ꯊꯝꯂꯤꯕꯅꯤ ꯑꯗꯨꯅ ꯏꯇꯩꯃ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯇꯝ ꯈꯔ ꯈꯛꯇꯤ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯈꯤꯕ ꯇꯥꯔꯦ ꯆꯥꯟꯗꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯤ ꯊꯤꯟꯊꯕ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯈꯛꯇꯗꯤ ꯅꯠꯇꯦ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯃꯤ ꯃꯌꯥꯝꯅꯅꯤ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯈꯨꯠꯁꯨꯃꯟ ꯇꯪꯈꯥꯏ ꯍꯦꯟꯒꯠꯇꯕ ꯌꯥꯔꯔꯣꯏ
नत्रबदि अखोय हेंगदगी थबक लेप्रगनि अखोयना थबक लेप हाइबसे अखोय खत सुरुदब नाते सिमी पुनमक थबक लेपकदबनि ठिकादा होय मयामना ताकपिरिबसि आइसु याजरे अदुबु नुमिनिनि हुमिदंगि गाबियु मतम बिबियु आइहा मयामनि सुइदनब तौजगे असुमना वा असें ngangnaraba matungda ठिकादार अमदि सिमी सिंग यानबा अमक पुरक्तुना मयाम पुनमक मयुमदा हलकले चांदनीसु मयुमदा हलक्तुना मचानुपिदा वारुन पुनमक तमनादुना खंगरे मदुदा वारुन अदु तारबा matungda चांदनीगी मचानुपि सबिताना हले अदुनिनि इमा हौसिकी मतमसिदी मुंगनदबा यादबनि मुंगनरुद्रबदि थबा अमता पांथोकपा ngamdabani अरैबसिंगना लैतबबु नहत्पिबा असौबसिंगना अतोनबसिंगु नमथाबिबा अकनबना असोनबबु नहत्पिबा महौसादगी सनरलिबनि इमा होइबा लाइक लाइसु हैतबिददि करियमु हाइरोरनि असुमना चांदनी अमदि मचा वारी सानरबा मतुंगदा वारी मसासे लोइसले वारिसिना पीरिबा मागी मनुंगी ओइबा असेंबा आइडिया मेसेज करिनो नोमगी सूरगा हजरा तालगा सूर नोमगा चाजरिबा मियोइ सिंसिदा सेंजाव पाइबसिंग ठिकादार सिंसिना मखोगी हुमांग मरिक्सिगी ममल खंबीदबा मखोइना ngami नाकोली शक्ति पाइ हैबगी मतागुम नोमगी सूरगा तालगा हजरा सूबा सिंसिगी फंफंग थोप हकसे नंथरगा मतलगा थंबिबा मसे सुक्या यादे हैबसिनी अदुगा परासिदा हाइलिबा अमना मिपान तांगना हिंबगी अचौबा मसक अमखक चांदनीगी इमुंगदा मचानुपिसिंगदा मयेक सेंगना ताई अदुदी परासे लोसिलोलबनिना परागी लाइरिक्सिगी मनिंगदा याउलिबा क्वेश्चन सिंगसे नखोइना युमदा असाइनमेंट एना अदुमा खोलो मसिगी बिसायदा लोसिलसि